ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒ ꯁꯤꯡꯖꯃꯩꯒ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯅ ꯁꯣꯝꯗ ꯁꯤꯡꯖꯃꯩ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯒ ꯐꯥꯎꯅꯕꯗꯨꯅꯦ ꯁꯤꯗ ꯆꯪꯉꯅꯤ 시다네요. 앞에 타고 수고고 홍라면. Ngoài Nam nhập phàu ạ. Áo gì? Hả? Phải đấy. Khơi bộ loại lép lè thôi. Áo ạ. Xin chào mọi người được bảo tôi. Phòng này sẽ là cái đồ này. Sina iyambazigi side amamo song ita khoi borogi Mana sorar bato nang bato nyokra ba. Anh muốn tàu rồi. Asi dia mana ku biji ji kamai chi. Tapi anh muốn tàu rồi thì tàu ra chú chân bây giờ bạn. Kít chỉnh cái như thằng nghe. Chỉ luôn phá thôi đấy, chỉ luôn phá thì có hà là đó. Thăm lạc vào ngày đó. Xóm nó xe. Mắt chó. Tập. Lo chắc sao rồi. ꯃꯌꯥꯝꯅ ꯍꯥꯎꯁ ꯇꯨꯔ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯇꯧꯖꯔꯛꯑꯒꯦ ꯁꯤ ꯃꯔꯣꯏ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯊꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯂꯣꯏꯁꯟꯗ꯭ꯔꯤꯕꯀꯣ ꯈꯔ ꯁꯥꯕꯕꯨꯗꯤ ꯍꯧꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯍꯟꯗꯛ ꯁꯤꯁꯦ ꯁꯤꯔꯤꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯤꯗꯒꯤ ꯀꯥꯔꯛꯑꯅꯤ ꯑꯁꯤꯗꯤ ꯃꯥꯅ ꯂꯩ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯂꯥꯏ ꯀꯩꯀꯥ ꯀꯠꯅꯕ ꯊꯥꯕꯅꯦꯕ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯤ ꯑꯍꯥꯟꯕ ꯀꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯩꯔꯦꯕꯀꯣ ꯁꯤꯅ ꯑꯩꯅ ꯁꯥꯟꯅꯕ ꯇꯣꯡꯕ ꯈꯣꯡꯎꯞꯇꯨꯅꯤ ꯁꯤꯅ ꯃꯥꯅ ꯁꯥꯕ ꯐꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯣꯏꯁꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯨꯡꯊꯝꯗ ꯊꯝꯖꯟꯕꯅꯦꯕꯀꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯅꯝꯅꯦꯕ ꯆꯅꯝꯗꯤ ꯆꯥꯕ ꯂꯣꯏ ꯉꯝꯗꯦꯕꯀꯣ
ꯁꯤꯗꯁꯨ ꯁꯤꯅ ꯍꯟꯗꯛ ꯂꯣꯛꯄꯅꯤ ꯎꯕꯥꯛꯇꯒꯤ ꯀꯩꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯅ ꯌꯥꯅ ꯄꯨꯡꯊꯝꯗ ꯊꯝꯖꯤꯟꯕꯅꯦꯕꯀꯣ ꯁꯤꯒꯤ ꯇꯤꯟꯁꯤꯅ ꯅꯍꯥꯟ ꯄꯥꯏꯊꯣꯛꯑꯒ ꯁꯦꯝꯃꯤꯗꯣ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯐꯤꯔꯣꯜ ꯀꯩꯀꯥ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯁꯥꯟꯅꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯨꯔꯥ ꯕꯖꯥꯔꯗꯒꯤ ꯍꯦꯟꯕꯤꯅꯦꯕ ꯆꯤꯟꯕꯁꯦ ꯁꯤꯗ ꯃꯔꯣꯏ ꯀꯩꯀꯥ ꯈꯔ ꯊꯥꯏ ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯩ ꯌꯥꯝ ꯉꯥꯎꯖꯕꯅꯦ ꯑꯗꯨꯅ ꯂꯩ ꯈꯔꯗꯣ ꯌꯨꯝ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯛꯈꯤꯒꯦꯕ ꯑꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟ ꯂꯩꯔꯛ ꯊꯣꯛꯈꯤꯕꯒꯤꯅꯦꯕꯀꯣ ꯌꯨꯝꯁꯦ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯍꯥꯟꯕꯗ ꯁꯤꯗ ꯆꯪꯉꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯅꯤ ꯈꯪꯗꯕ ꯐꯤꯔꯣꯜ ꯈꯔ ꯄꯨꯌꯥꯟꯗ ꯌꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯐꯃꯨꯡ ꯂꯩꯔꯅꯤꯕꯀꯣ ꯁꯤꯗꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯏꯕꯥꯅꯤꯒꯤ ꯐꯃꯨꯡꯅꯦꯕ ꯀꯥꯡꯈꯟꯒꯥꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯊꯛꯀꯥꯁꯦ ꯂꯣꯏꯁꯟꯗ꯭ꯔꯤꯕꯅꯤ ꯄꯨꯡꯂꯩꯗꯅꯦꯕ ꯂꯩꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯅ ꯌꯦꯔꯨꯝ ꯀꯩꯀꯥ ꯑꯩꯅ ꯁꯨꯝ ꯆꯥꯅꯕꯒ ꯑꯗꯣ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯗꯅꯦꯕ ꯑꯩꯅ ꯍꯦꯛ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯥꯗ ꯂꯦꯝ ꯑꯃ ꯊꯥꯜꯂꯤꯁꯦ ꯉꯔꯥꯡ ꯍꯦꯟꯖꯥꯡ ꯊꯣꯡꯈꯤꯕꯩꯅꯦꯕ ꯑꯁꯤꯗꯒꯤ ꯊꯥꯟꯊꯔꯒ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯃꯦꯔꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯒ ꯑꯁꯤꯒꯤ ꯂꯦꯝꯁꯤꯒꯤ ꯃꯩꯁꯤꯅ ꯊꯥꯟꯊꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯃꯦꯔꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯒ ꯁꯤꯗꯅꯦꯕ ꯑꯩꯅ ꯍꯦꯟꯖꯥꯡ ꯊꯣꯡꯉꯒ ꯅꯝꯃꯤꯁꯦ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯂꯣꯏꯁꯟꯗꯕꯅꯤꯅ ꯁꯤꯁꯤꯒꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯎꯠꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯕꯒꯤ ꯎꯠꯄꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯌꯨꯝꯁꯦ ꯄꯨꯔꯥ ꯁꯦꯒꯥꯏꯕ ꯑꯝꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯊꯥꯛꯇꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯕ ꯉꯝꯖꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯈꯣꯠꯂꯒ ꯁꯥꯕꯗꯤ ꯑꯝꯇ ꯅꯠꯇꯦꯕꯀꯣ ꯃꯁꯤꯅ ꯅꯍꯥꯟ ꯋꯥꯠꯂꯨꯕ ꯆꯦꯡꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯒꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤꯕꯅꯤꯅꯀꯣ ꯐꯖꯅ ꯂꯩꯁꯟꯗꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯩꯅꯗꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯏꯁꯀꯤꯞ ꯇꯧꯕꯤꯌꯣꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯐꯃꯨꯡꯁꯤꯗ ꯂꯩꯔꯦ ꯁꯤꯗꯅꯦ ꯑꯩꯅ ꯇꯨꯝꯕꯤꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯅ ꯁꯤꯗ ꯂꯩꯕ ꯁꯤꯒꯤ ꯀꯥꯡꯈꯟ ꯆꯩꯈꯣꯛꯁꯤꯗ ꯑꯃꯁꯨ ꯀꯤꯔꯅꯤ ꯁꯤꯗ ꯑꯃ ꯀꯤꯔꯅꯤ ꯑꯗꯨ ꯐꯤ ꯊꯥꯗꯔꯅꯤ ꯃꯈꯥꯗ ꯐꯛ ꯑꯃ ꯊꯥꯔꯅꯤ ꯁꯤ ꯇꯦꯕꯜ ꯊꯥꯡꯇꯣꯛꯑꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯔꯤꯡ ꯂꯥꯏꯠ ꯀꯩꯀꯥꯗꯣ ꯊꯝꯃꯅꯤ ꯑꯗꯨꯒ ꯇꯦꯕꯜ ꯃꯃꯥꯡꯗ ꯆꯥꯏꯅꯦꯕ ꯁ꯭ꯋꯥꯏꯁꯤꯗꯅꯦꯕ ꯑꯩꯅ ꯍꯦꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯗꯨꯒ ꯑꯁꯣꯝ ꯀꯥꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯅꯥꯀꯟꯒꯤꯁꯨ ꯐꯖꯕꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯨꯝꯐꯝꯗꯨꯅꯦ ꯑꯗꯣ ꯃꯊꯛꯁꯤꯁꯨ ꯅꯍꯥꯟ ꯁꯦꯝꯈꯤꯕꯒꯤ ꯍꯨꯝꯇꯣꯛꯈꯤꯕꯒꯤ ꯁꯦꯝꯈꯤꯕ ꯉꯩꯗꯨꯅꯦꯕ ꯑꯥꯗ ꯂꯥꯏꯅꯤꯡꯊꯧ ꯀꯩꯀꯥ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯁꯨ ꯁꯥꯎꯔꯄꯣꯠꯅꯦ ꯌꯨꯝ ꯂꯣꯏꯁꯟꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯇꯧꯔꯒ ꯑꯗꯣ ꯁꯤꯒꯥꯁꯦ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯕꯣꯔꯥꯅꯒ ꯈꯜꯂꯒ ꯂꯩ ꯁꯤ ꯃꯊꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯕ ꯈꯣꯠꯇꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯇꯤꯟꯁꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯀꯨꯞꯄꯝꯕꯩ ꯑꯃꯟꯕ ꯑꯍꯣꯕ ꯁꯦꯒꯥꯏꯕꯗ ꯉꯥꯛꯇꯅꯦꯕ ꯑꯗ ꯁꯤ ꯌꯨꯄꯤ ꯃꯈꯨꯟ ꯍꯣꯔꯤꯕ ꯁ꯭ꯋꯥꯏꯁꯤꯅꯦꯕ ꯅꯣꯡ ꯌꯥꯝ ꯌꯨꯔꯤꯁꯦ ꯁꯤꯗꯒ ꯀꯨꯠꯂꯒ ꯂꯩꯁꯦ ꯅꯣꯡ ꯌꯨꯕꯒꯤ ꯉꯥꯛꯇꯅꯦꯕ ꯕꯥꯇꯤꯟꯒ ꯊꯝꯃꯤꯁꯦ ꯍꯦꯂꯥꯗ ꯊꯝꯕ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯇꯦꯕꯜꯁꯤꯅꯦ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯤꯗꯒ ꯃꯈꯨꯟ ꯂꯩꯁꯦ ꯅꯣꯡ ꯌꯨꯕꯩꯅꯦꯕ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗ ꯁꯤ ꯃꯊꯛꯇꯒ ꯉꯥꯛꯏꯕ ꯆꯩ ꯃꯌꯥꯝꯁꯦ ꯇꯤꯟ ꯃꯌꯥꯝꯁꯦ ꯉꯥꯛꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯉꯥꯛꯇ꯭ꯔꯗꯤ ꯐꯃꯨꯡꯗꯒ ꯅꯣꯡ ꯌꯨꯁꯜꯂꯦ ꯅꯍꯥꯟ ꯐꯃꯨꯡꯗ ꯅꯣꯡ ꯌꯨꯁꯟꯕꯗꯣ ꯁꯤꯒꯤꯁꯨ ꯇꯤꯟꯁꯦ ꯃꯐꯨ ꯍꯣꯔꯤ ꯃꯌꯥꯝꯁꯦ ꯑꯃꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯁꯤꯗꯒ ꯇꯥꯔꯤꯕ ꯃꯈꯨꯟꯁꯦ ꯑꯆꯝꯕ ꯅꯠꯇꯦꯕ ꯃꯥꯏꯗꯒ ꯇꯥꯁꯜꯂꯛꯑꯦ ꯅꯣꯡ ꯌꯨꯕꯁꯤꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯟ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒꯦ ꯁꯤ ꯂꯩꯔꯛ ꯑꯃ ꯆꯠꯈꯤꯕꯩꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯩ ꯊꯥꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯨꯝ ꯑꯔꯣꯏꯕꯀꯣ ꯌꯨꯝ ꯍꯥꯏꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯄꯨꯔꯥ ꯕꯖꯥꯔꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯗꯣ ꯁꯤꯅ ꯑꯩꯅ ꯒꯥꯔꯤꯒꯤ ꯊꯝꯐꯝ ꯁꯦꯝꯅꯦꯕ ꯑꯩ ꯁꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯥꯜꯂꯕꯅꯦꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯔꯒ ꯊꯕꯛ ꯁꯨꯕꯁꯦ ꯃꯥꯅ ꯆꯠꯂꯒ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯩ ꯁꯣꯏꯗꯁꯨ ꯃꯔꯣꯏ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯃꯔꯣꯏ ꯀꯩꯀꯥꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦꯕ ꯑꯗꯣ ꯁꯤꯁꯦ ꯂꯩꯕꯨꯡꯅꯦꯕꯀꯣ ꯂꯩꯕꯨꯡ
ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯄ ꯌꯥꯗꯕꯀꯣ ꯃꯣꯏꯗꯤ ꯅꯤꯡꯖꯔꯤꯉꯩ ꯀꯩꯅꯣ ꯇꯧꯖꯔꯤꯉꯩ ꯑꯗꯨꯝ ꯂꯨꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯒꯦꯠ ꯐꯖꯕꯁꯦ ꯄꯥꯜꯂꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯣꯔꯣꯛ ꯇꯥꯔꯦꯕꯀꯣ ꯑꯗꯨ ꯁꯣꯔꯣꯛ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯅꯦꯕ ꯑꯩꯈꯣই ꯃꯥꯗꯤ ꯂꯩ ꯈꯔ ꯉꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯂꯩ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏ ꯂꯩꯕꯨꯡꯗꯨꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯄꯥꯟ ꯐꯖꯕꯗꯣ ꯁꯤꯗꯒ ꯂꯩꯔꯦ ꯑꯁꯣꯝ ꯑꯋꯥꯡꯕꯁꯤꯗꯤ ꯃꯤꯒꯤꯅꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯨꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯃ ꯊꯣꯛꯈꯤꯕꯩꯗꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛ ꯑꯃ ꯊꯣꯛꯈ꯭ꯔꯅꯤ ꯁꯣꯝꯗꯁꯨ ꯂꯩꯔꯛ ꯃꯃꯥꯡꯂꯣꯝꯒꯤ ꯆꯪꯉ ꯁꯤꯅ ꯐꯤ ꯑꯗꯨꯒ ꯇꯦꯕꯜ ꯊꯥꯔꯛꯑꯅꯤ ꯑꯗꯩꯗꯤ ꯁꯤꯒꯤ ꯐꯤꯗꯨꯅ ꯁꯤꯒꯤ ꯇꯦꯕꯜꯒꯤ ꯑꯃꯟꯕꯁꯦ ꯎꯗꯅꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯐꯤ ꯑꯃ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯅꯤ ꯁꯤꯒꯤꯗꯤ ꯑꯃꯟꯕꯁꯦ ꯎꯔꯔꯣꯏ ꯑꯃꯨꯕ ꯊꯝꯕꯁꯦ ꯑꯝꯇ ꯎꯗ꯭ꯔꯦꯕꯀꯣ ꯔꯤꯡ ꯂꯥꯏꯠ ꯀꯥꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯔꯤꯡ ꯂꯥꯏꯠꯅꯦꯕꯀꯣ ꯃꯥ ꯏꯁꯇꯦꯟꯁꯤꯗ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯥꯏꯛ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯇ꯭ꯔꯥꯏꯄꯣꯠꯅꯦꯕꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯀꯥꯟꯗꯀꯣ ꯁꯤꯒꯤ ꯃꯥꯏꯛꯁꯤꯒ ꯁꯤꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯒ ꯍꯥꯟꯅ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯁꯤꯒꯤ ꯑꯅꯤꯁꯦ ꯄꯨꯟꯅ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 150 ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯍꯧꯔꯛꯏꯅꯦꯕ ꯏꯍꯥꯟ ꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯁꯤ ꯑꯅꯤꯁꯤ ꯈꯛꯇꯅ ꯅꯝꯃꯦꯕ ꯑꯇꯩ ꯀꯩꯝ ꯌꯥꯎꯗꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯍꯟꯇꯛ ꯂꯧꯕ ꯔꯤꯡ ꯂꯥꯏꯠ 18 ꯏꯟꯆꯀꯤꯒ ꯁꯤꯖꯤꯟꯅꯔꯦ ꯍꯟꯇꯛ ꯅꯝꯃꯛꯏꯁꯦ ꯑꯗꯨꯒ ꯁꯤꯅ ꯔꯤꯡ ꯂꯥꯏꯠꯀꯤ ꯑꯦꯗꯥꯞꯇꯔ ꯑꯗꯣ ꯑꯇꯩ ꯃꯆꯥ ꯃꯁꯨꯉꯩꯁꯤꯗꯤ ꯎꯠꯂꯔꯣꯏꯌꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯀꯣ ꯑꯩꯒꯤ ꯃꯥꯏꯛꯇꯨꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯕꯣꯌꯥꯒꯤ ꯃꯥꯏꯛ ꯑꯦꯃꯥꯖꯣꯟꯗꯒꯤ ꯀꯛꯄꯅꯦꯕꯀꯣ ꯁꯤꯒꯤ ꯃꯥꯏꯛꯁꯦ ꯑꯗꯨꯒ ꯁꯤꯅ ꯂꯥꯁꯇ ꯑꯩꯁꯤꯅ ꯀꯦꯃꯦꯔꯥꯒꯤ ꯁ꯭ꯇꯦꯟꯅꯦꯕꯀꯣ ꯁꯤꯅ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯔꯤꯡ ꯂꯥꯏꯠꯇꯨꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯔꯤꯡ ꯂꯥꯏꯠꯅꯦ ꯁꯤꯁꯦ ꯁꯤꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯦꯕ ꯔꯤꯡ ꯂꯥꯏꯠꯇꯣ ꯁꯤ ꯊꯝꯃꯦ ꯇꯧꯔꯒ ꯖꯦꯛ ꯌꯥꯎꯗꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯆꯥꯔꯖꯔꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯊꯤꯟꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯗ ꯉꯥꯜꯂꯩꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯂꯥꯏꯠ ꯑꯣꯟ ꯇꯧꯔꯅꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯃꯥꯒꯤ ꯀꯌꯥꯝ ꯉꯥꯟꯒꯦꯗꯨꯅꯦꯕꯀꯣ ꯁꯤꯅ ꯗꯥꯎꯟꯅꯦꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯅꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯁꯤꯉꯩ ꯉꯥꯜꯂꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯉꯩ ꯑꯗꯨꯒ ꯃꯆꯨꯁꯦ ꯃꯥꯒꯤ 3 ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯃꯆꯨꯁꯤꯅꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯋꯥꯏꯠꯁꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯨꯁꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯂꯨꯄꯥ 1,120 ꯄꯤꯈꯤꯕꯀꯣ ꯁꯤꯒꯤ ꯁ꯭ꯇꯦꯟ ꯀꯩꯀꯥ ꯄꯨꯂꯞꯁꯤꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯑꯅꯧꯕ ꯇ꯭ꯔꯥꯏꯄꯣꯠꯇꯨꯅꯦ ꯁꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯒꯁꯦ ꯐꯖꯅ ꯂꯨꯝ ꯂꯥꯎꯋꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯄꯥꯜꯂꯤꯒꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯟꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯟ ꯁꯨꯃꯥꯏꯅ ꯊꯥꯗꯕꯤꯔꯅꯤ
Sina ring light ki kano to. Ito lang yung magiti, adapter yung ayaw ko. Adapter sila eh. Mai si di ko, hindi kaya mo yung ngan gidi yung di ko. Ay sige ring light se kano ko mana do re ba. Sige han katang si tha dang ai ne ba si ba. To si mai ta ba. Si kwai de mai minimum ne ba ko si da ba. Si mai ta ba le khala pa je. Kaya ngan ge bu nung din ge mana ne si. Mai ta ba si ngai nga le ba. Si ngai mai ta ba. Da ba mai si da color ge je. Da ai mai ta sem ba ya ba. Si di wan ji last was one those singing a little. The Asian video the may dang sing what sing we see ring last never. My dog see the shame by singing a little. Nang ngan never ngan like video is hard to listen about all. I thought video no I know I will get higher than thanks to listen to again.